Mayam mataram nuksari loinana channel asina ngasi thagatchagadoriba video se masi aihana tha khudingi hletana video ke ama thagatu lai madudi tha mi ya phaphatagi matangda khara sum khangmina saidana khoi kanglai falam da masida khoi ina laininga mari lena bhai tare ko khoi isilinau sing tha asida khoina tawbu ya ba yadaba miya phabana kar manu phatabana kar manu khangna bagi tanja ama tha de hobdri kandi mamangda adum thagatu lai ko aduna hadaksu Hiyangei tha yogadore nong nini da ngai hai tare loinan hairiba tha si yamna maruiba madudi akhoi ge mabung mapa singa ningol loiba singa adugumba lainaba mari amagi adugumba festival hairsu yare thoram hairsu yare adugumba ningol chakhoba ko aduga mari lainaba tha ni yam maruiba tha na hai tare aduna hairiba tha si mabung mapa oiba kaya amadi ningol loiba singa hairiba tha si yorkum tanda Thamoida kayani yamna nungsiba nungaiba adugumba phaujaba adugumba tha maneba hairiba tha si yorkum tamda thaina mamangi matamda angang oiringai dege lejarpa adugumba imung aduda makhoina sanaminarpa khanabasu yawi adege harauna rokpasu yawi sanaminaba mayam yawi madugumba mayabado akhoigi ningsingjaba adugumba tha ni haitare yamna akhoigi kayani nungaiba haisu yare aduga pungning nungsiba haibasu yare ko aduga hairiba tha si yorkum tamda kanagumba adugumba imungdadi hairiba ningol chakauba si lakum tamda nungaitaba akhoigi thamoida kainom phawba kayhani thawai nungaitaba kayam sudum yaronganiba habide ningol rusingje asi makhoije chakhaunaba kaubinaba mi leitab sudum yoromdini aduga mabung mapa makhoina mo ningol lobi akhoigi kauga habida phangjadaba adugum kharadum yoromdini haitare aduna sigumba ningol chakauba lakmasidasu nungaitaba adugum kayam adum yoromgadini isamsamna handaki lan thokhiba aduda mayum makai lanjena duna lairaba relief camp da lairiba singja makhoina ningol chakauba lakma matamda makhoi thamoida karigum khadum phawrongganiba akoina lamsuludragasu mukoi tumba chawa khangdana haidi festivals lakam batamja numisida khoisu kaidawgadagi kaina khanjabam dum yawnganeba mayamna tawnariba social media sida khoi thaganariba mayam haita festival yora banina sigi offer mayam lay adu lay ada lay mayam longnari danko thausi lotri tawna dana festival sigi mari lenan haitare ado sigum masin lakam batamda adugumba thodok kayam thokraba awana ta khaba haitare mi lay khidaba khotkidaba yawriba sing haitare Sigum basing asina numila du lakma tanda makhoi makhoi thamoida karigum khadi dum phawrongane nungai ta wai tar ko ado masi akhoina sum sigum basing che dum yengjilorgo so musun wai ta ba aduga hayo festival asi lakma tamda akhoi akhoi gi se sal hai tar ko makhoi busudum nungsi je busudum oijaba adung matham yamna maroi ba thane aduna sige tha je Hiyangei tha sigoina aihana channel asina tha khodingi thagatuna lakpa asida Hiyangei tha gi sumyam thagat piro haidana haibirok pamaramna masimasu amul lokhochabane haidana haijari ado haide ba Hiyangei tha gi oina ahan badaini thamjagadise afaba kayani tha asida khoini tawbuya ba khoini khurumba ya ba adugumba laigim tang amma sum thamjarongge ko masi aihana tha khodingi dum hapchai ko ado si mayamna adum tawbi hairsu yare tawbiro hairsu yare haibadi sida aina thamjagadoribje Hiyangei gi nongma panba hairiba thaban sigi numitsa masida akoina kungyano apen phawno ko yongchak ngamjaba sanglo mathel kasaduna sora renbu thongniye ningthausu tara luglen kattuna thongni rabadi lepak yaifabu oigani haidana samain thengnei ko nongma panbase sora ren ipabu khurumjabadi amna phai haidana hairamiko ado sigi sora ifagi se mahaki khubumje man khangbidabul eragasu aihangna sum handak sum sasaruba adugumba fayeng gi haitare ko fayeng gi da ipa sora eng khubum am leibini madura saloga dum khurum sudum yare ko asima thamjage aduga Hiyangei gi nini pan sidi dum yam hena khangbiri haitare Hiyangei gi nini pan ba hariba jana maroi bonu misa masigi oinadi mamangi matamda khoi lai hakatge dum sanarpa adugumba ma ngasi phawbu sanaduna leiba mabung mokpa amasung ningol obising haitare mase masal makhoiga nangna badugumba mari amagi matangda thaina dige dum chanaduna lai madudi Hiyangei gi nini pan ba hariba numi asida masal thingau tabina mabung tawralai pakhang babu chakkawe tara mathelukoi chaminaduna chari fi tamduna thoram leipai jaba numi ni haidana sumaina thengnei ko aduga loinana ko laisnana mabung poide ton ba chakau jaba numi ne hariba numi siko maduda mabung na peladuna chawa thakwa watana ba phau cheng mana masing poireiton chakhaungna chingba phangjana ba thaujan birammeba hariba numit adudagi maitroi bak labdam ase nungai bi marang kaina chawa thakwa wataba adugumba lepa ma oikhi haidana sumai thengnei akoina sida sum uzare ko wari je thaina gi wari ani phangje haitar Hiyangei gi nini panbada adugumba sakopoi matangje masi ningol obisingna mabung singbu kaujaraga dumaina
ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯕꯨꯡ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯁꯦ ꯀꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯄꯤꯖꯕꯒꯤ ꯊꯧꯔꯝꯅꯦꯕ ꯄꯥꯡꯊꯣꯛꯑꯝꯃꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯅꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯨꯒ ꯄꯤꯕꯥꯅꯗꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯉꯣꯜ ꯑꯃꯒꯤꯗ ꯑꯃꯨꯛ ꯆꯠꯂꯦ ꯅꯤꯡꯉꯣꯜ ꯑꯃꯅ ꯋꯥꯔꯧꯕ ꯅꯤꯡꯉꯣꯜ ꯑꯃꯒꯤꯗ ꯃꯕꯨꯡ ꯅꯠꯇ꯭ꯔꯒ ꯃꯧꯄ꯭ꯋꯥꯗꯨꯅ ꯆꯠꯂꯦ ꯋꯥꯔꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯋꯥꯔꯧꯖꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯩꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯌꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯀꯧꯔꯁꯤ ꯍꯥꯏꯗꯅ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯦ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯆꯥꯎꯔꯥꯛꯄ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯄꯥꯟꯕꯒ ꯑꯗꯨꯒꯨꯝꯕ ꯅꯤꯅꯤ ꯄꯥꯟꯕꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯔꯦ ꯅꯣꯡꯃ ꯄꯥꯟꯕꯗꯅ ꯁꯣꯔꯥꯔꯦ ꯏꯄꯥꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯀꯣ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯩꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯗꯨꯒꯨꯝꯕ ꯆꯩ ꯀꯥꯕ ꯇꯠꯅꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯣꯏꯅ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯊꯥ ꯑꯃꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯈꯟꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯆꯩ ꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯄꯣꯠ ꯂꯩꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯂꯝ ꯑꯃ ꯂꯩꯕ ꯑꯣꯏꯕ ꯌꯥꯏ ꯗꯨꯀꯥꯟ ꯁꯪꯒꯥꯕ ꯑꯣꯏꯕ ꯌꯥꯏ ꯁ꯭ꯀꯨꯜ ꯑꯃ ꯀꯥꯕ ꯍꯧꯍꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯅꯨꯃꯤꯠ ꯂꯧꯕ ꯃꯇꯝꯗꯁꯨ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯧꯕꯗ ꯑꯗꯨꯝ ꯑꯐꯕ ꯑꯣꯏ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯇꯠꯅꯕ ꯅꯨꯃꯤꯠ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯊꯔꯁꯗꯦ ꯑꯃꯁꯨꯡ ꯁꯦꯇꯔꯗꯦ ꯇꯠꯅꯕ ꯅꯨꯃꯤꯠꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯄꯤꯊꯣꯛꯄ ꯑꯗꯒꯤ ꯂꯧꯁꯤꯟꯕ ꯑꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯇꯧꯅꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯅ ꯂꯦꯛꯄ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯂꯦꯛꯄ ꯅꯠꯇ꯭ꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯐꯩ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤ ꯀꯌా ꯇꯧꯅꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯠꯅꯕ ꯅꯨꯃꯤꯠꯁꯤꯗ ꯁꯦꯇꯔꯗꯦ ꯌꯥꯎꯔꯦ ꯆꯩ ꯀꯥꯕꯗꯁꯨ ꯁꯦꯇꯔꯗꯦ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯑꯗꯨꯝ ꯌꯥꯎꯅꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯆꯩ ꯀꯥꯕꯗ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤ ꯌꯥꯎꯔꯕ ꯇꯠꯅꯕꯗꯁꯨ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯠꯇꯕꯒꯤ ꯗꯣꯁꯁꯦ ꯆꯩ ꯀꯥꯕ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯑꯗꯨꯝ ꯀꯣꯛꯑꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯦꯇꯔꯗꯦꯁꯦ ꯑꯗꯨꯝ ꯑꯐꯕꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯇꯠꯅꯕꯁꯨ ꯇꯥꯕꯅꯤꯅ ꯃꯗꯨꯃ ꯈꯤꯇꯪ ꯌꯦꯡꯊꯣꯛ ꯌꯦꯡꯖꯤꯟ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯑꯇꯣꯞꯄ ꯑꯃ ꯈꯟꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤꯁꯤꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯀꯣ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯥꯎꯔꯥꯛꯄ ꯈꯔ ꯊꯝꯖꯔꯛꯀꯦꯀꯣ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯅꯔꯛꯑꯦꯕ ꯂꯝ ꯇꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯥ ꯁꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯨꯝ ꯀꯩ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯂꯣꯏꯅꯅ ꯌꯨꯝ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯃꯇꯝꯗ ꯎ ꯏꯟꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯅ ꯁꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯇꯧꯅꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯂꯩꯀꯣ ꯊꯥꯁꯤ ꯃꯥꯏꯀꯩꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯪꯐꯩ ꯆꯠꯄ ꯆꯠꯈ꯭ꯔꯒ ꯂꯦꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯣꯏꯅ ꯊꯥꯁꯤ ꯃꯥꯏꯀꯩ ꯑꯁꯤ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯃꯁꯤ ꯊꯥꯁꯤ ꯃꯥꯏꯀꯩꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤꯁꯤꯅ ꯃꯉꯣꯏ ꯆꯥꯛꯄ ꯊꯕꯥꯟ ꯀꯣ ꯃꯉꯣꯏ ꯆꯥꯛꯄ ꯊꯕꯥꯟꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯥꯟꯅꯤ ꯃꯁꯤ ꯑꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯅꯗꯦ ꯑꯐꯕ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯅꯗꯦ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯨꯝꯕ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯉꯣꯏ ꯆꯥꯛꯄ ꯊꯕꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯎꯅꯔꯒꯗꯤ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯍꯥꯏꯕꯗꯤ ꯃꯔꯩ ꯇꯨꯔꯩ ꯌꯥꯝ ꯀꯟꯕ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯀꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯑꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯉꯣꯏ ꯆꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯥꯍꯨꯠ ꯅꯔꯦꯡ ꯇꯧꯔꯒꯁꯨ ꯇꯨꯔꯩ ꯏꯔꯦ ꯆꯦꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯍꯧꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯩ ꯆꯥꯒꯟꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯐꯕ ꯊꯕꯛꯁꯦ ꯌꯥꯔꯤꯉꯩ ꯇꯧꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯣꯏꯅ ꯃꯉꯣꯏ ꯆꯥꯛꯄ ꯊꯕꯥꯟꯁꯦ 15 ꯄꯥꯟꯕꯒ 15 ꯄꯥꯟꯕ ꯑꯅꯤ ꯑꯁꯦ ꯃꯉꯣꯏ ꯆꯥꯛꯄ ꯊꯕꯥꯟꯅꯦꯕ ꯃꯊꯪꯒꯤꯁꯤꯅ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯣꯏꯅ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯌꯥꯝ ꯉꯥꯡꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯤ ꯀꯌꯥ ꯀꯟꯅ ꯉꯥꯡꯅ ꯆꯠꯅꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯅꯥꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕꯅ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯒꯗꯤ ꯃꯥ ꯑꯊꯨꯝ ꯑꯍꯥꯎꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅꯕ ꯆꯥꯅꯗꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯠꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯦꯠ ꯍꯟꯊꯅꯕ ꯑꯗꯨꯃꯥꯏꯅ ꯆꯔꯥ ꯍꯦꯟꯕꯒꯨꯝꯕ ꯃꯥꯅ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯈꯥꯏꯗꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯀꯌꯥ ꯀꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯑꯗꯨꯒ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅꯗꯤ ꯊꯥ ꯑꯃꯗ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯅꯔꯝꯃꯦꯕ ꯃꯁꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯄꯦꯔꯨꯛ ꯎꯌꯦꯜ ꯂꯥꯕ ꯍꯥꯏꯗꯅ ꯑꯍꯨꯝ ꯑꯁꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯆꯤꯜꯍꯩꯗꯕ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯅ ꯑꯣꯏꯔꯣꯝꯗ ꯆꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨ ꯄꯥꯜꯂꯕꯁꯤꯡꯅ ꯌꯦꯠꯂꯣꯝꯗ ꯆꯤꯟꯅꯔꯤꯕꯅꯤ ꯃꯁꯤ ꯁꯨꯡꯊꯥ ꯊꯥꯕ ꯌꯥꯗꯕꯩ ꯃꯑꯣꯡꯗ ꯆꯤꯟꯅꯔꯝꯃꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯂꯩꯇꯦꯡ ꯑꯃꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ
nungsiba manam amasa dum pi bai tar lai sigi manam china aduna maram oiga na pi bisinga lai si yamna sinaram banai dana sumaina thamjage ado chinbe ya da bai dana ama lairami akhoi tha khuding da maina ngaktham thama mai tare hiyangai tha goina chinbe ya da lai se numil lai hariba lai cha masi chinbe ya de haidana thambirame masi ni hiyangai tha goina channel sina khala tasin khumjin jarga tha asina hawdrikan gi mawang hai tare mayam sum khanghona bai dana masi ayana lokhosaduna mayam khundol tamjari haidana haijari loinana Hiyangei thana lakpada adugumba kanglai palam da masigi ningol oibasing da channel asigi makai digi wish visually happy ningol sakoba